India lenga ke tungi asam meeting amaga loinana paikhaliba Bikshit Bharat 2047 ga loinana chawkhatpa maromdom lepchaba ngamba lebak ama oinama pumnamangna honnaminasi haina Manipur ki Governor Ajit Kumar Balana phongdrokli wafam asi lebak asigi national song oriba Vande Mataram gi chahi chamaga yankhai surakpaga iloinana ngasi lebak sinthona pangthokhre commemoration thouram ga mari lenana Manipur lenga na sindana palace compound leba Manipur State Film Development Society MSF GS ki auditorium hall da pangthokpa thouram da phongdokibani chama yankhairak suba Vande Mataram gi thouram aduda lebak asi tongan Kya cultural dancing su utki thouram aduda langathal AC ki MLA Karam Syam Patsoi AC ki MLA Sapam Kunjakesor Nambol AC ki MLA Thongnauzum Basant Kumar amade Manipur ki Chief Secretary yauna makok thongba official kyana saru yaki thouram aduga mari lenina Manipur ki Governor Ajit Kumar Balana khata duna hai laibak asibu matta oina ponsinduna apunba gi kholau ama purakna ba hotnabada ajoba thongna pangal pi kiba isai asigi saisak asina laibak asibu hena ma pangal kangkhat handuna chawkhatpa maromdom lepchaba ngamba laibak ama ohenbada aikhoi punna thodang lominasi amari laibak asigi national song oriba Vande Mataram gi chahi chamaga yankhai surakpaga mari lenina ngasi pangthokliba panlan thouram asi isai ama oina lohaloisi masina ireba iramdam asibu ngakpada aikhoi puna thodang lominasi haina wasak minasi haiki amadi iramdam ireba asibu ngaknaba kannaba hotnabada ajogo thodang lokiba aikhoi gi athawba singmusu ningsing minasi amadi makoina thawna adu kaugumsi tung induna chatsi haiki National Institute of Technology NIT Manipur na sindana jati asige national song oriba Vande Mataram gi chahi chamag yankhai surakpagi ningsingbagi thouram pangthokhre thouram aduda NIT Manipur gi Registrar Professor KH Tomba Director in Charge Professor KH Manglem yauna maru oiba miyoi kyana saru yakhi thouram mari lenina Professor KH Tomba na khudimakta marebang majati gi damak thawai kathibat athawba singi seithariba isai asina aikhoi khudimakta Lebak asigi damak punna lepina buafam thamki thouram aduna mahiroi teaching amadi non teaching staff singna Vande Mataram saktuna jati asigi apunba marebak nungsibagi wakhalonda thabak thouram sing tongnaba apunbagi firep lominaki thouramgi manung channa youth climate champion awards initiative ki matangda session pangthokna environmental awareness biduna mahiroi singda sustainable development ki matangda hena saru yanaba pokning chingsingki